ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯃꯅꯤꯄꯨꯔ ꯁꯤꯟ ꯊꯨꯡꯅ ꯆꯨꯔꯥꯟ ꯊꯥꯕ ꯊꯣꯛꯂꯦ ꯍꯥꯏꯅ ꯇꯧꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗꯅꯤ꯫ ꯆꯨꯔꯥꯟ ꯊꯥꯕ ꯊꯣꯛꯑꯦ ꯍꯥꯏꯅ ꯇꯧꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯄꯤꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝꯗ ꯅꯥꯗ ꯁꯤꯕ ꯁꯅꯥ ꯐꯥꯎꯕ ꯂꯧꯊꯣꯛꯇꯨꯅ ꯏꯃꯥꯈꯣꯏꯅ ꯊꯤꯟꯕ ꯑꯃꯗꯤ ꯂꯧꯕ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯥꯎꯔꯛꯂꯕ ꯃꯇꯨꯡꯗ ꯏꯃꯥꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯦ, ꯁ꯭ꯀꯨꯜ ꯂꯧꯊꯣꯛ ꯂꯧꯁꯤꯟꯁꯨ ꯑꯃꯠꯇ ꯇꯧꯅꯗ꯭ꯔꯦ, ꯚꯦꯟ ꯁꯥꯔꯚꯤꯁ ꯂꯣꯏꯅ ꯇꯧꯔꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯗꯤ ꯆꯨꯔꯥꯟ ꯊꯥꯕ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯗꯇ ꯅꯠꯇꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯁ꯭ꯀꯨꯜ ꯆꯠꯆꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯅꯥꯗꯒꯤ ꯁꯅꯥ ꯐꯥꯎꯕ ꯊꯠꯇꯨꯅ ꯄꯨꯔꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯕ ꯀꯌꯥ ꯑꯃꯅꯤꯗꯣ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯤꯔꯛꯄꯗꯒꯤ ꯏꯃꯥꯈꯣꯏꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯨ ꯈꯪꯖꯕꯅꯤ꯫ ꯆꯨꯔꯥꯟ ꯊꯥꯕꯒꯤ ꯅꯃꯥꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏ ꯑꯁꯤ ꯇꯤꯝ ꯁꯦꯝꯗꯨꯅ ꯍꯨꯔꯥꯟꯕ ꯆꯠꯄ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯍꯨꯔꯥꯜꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤꯁꯨ ꯅꯤꯁꯥ ꯌꯥꯝꯅ ꯆꯥꯕ, ꯃꯌꯨꯝꯗꯒꯤ ꯄꯩꯁꯥ ꯄꯤꯗ꯭ꯔꯕ ꯃꯇꯝꯗ ꯑꯉꯥꯡꯗꯒꯤ ꯁꯅꯥ ꯊꯠꯇꯨꯅ ꯑꯃꯗꯤ ꯂꯩꯀꯥꯏꯗꯒꯤ ꯄꯣꯠ ꯍꯨꯔꯥꯜꯂꯒ ꯅꯤꯁꯥꯒꯤ ꯃꯌꯥꯏ ꯑꯗꯨꯅ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯈꯟꯊꯕ ꯇꯧꯗꯅ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯗꯨꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯍꯟꯗꯒꯤ ꯍꯧꯔꯒ ꯑꯉꯥꯡ ꯐꯥꯎꯕ ꯌꯥꯎꯅ ꯅꯨꯃꯤꯠꯄꯨ ꯇꯥꯔꯕꯗꯤ ꯃꯄꯥꯜ ꯑꯃꯠꯇ ꯊꯣꯛꯇꯕꯤꯗ ꯏꯃꯨꯡꯗ ꯂꯣꯏꯅ ꯑꯗꯨꯃꯛ ꯂꯩꯅꯩ꯫ ꯃꯔꯝꯗꯤ ꯆꯨꯔꯥꯟ ꯊꯥꯕꯅ ꯊꯦꯡꯅꯔꯕꯗꯤ ꯊꯦꯡꯅꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯁꯥꯗꯒꯤ ꯃꯄꯣꯠ ꯃꯆꯩ ꯑꯌꯥꯎꯕ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯤ ꯑꯗꯨꯕꯨꯁꯨ ꯍꯥꯠꯇꯣꯛꯇꯨꯅ ꯊꯅꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅꯅꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯅꯨꯃꯤꯠꯄꯨ ꯇꯥꯔꯕꯗꯤ ꯀꯅꯥ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯤꯕ ꯑꯁꯤ꯫ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯑꯁꯤꯗꯒꯤ ꯍꯨꯔꯥꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤꯔꯝꯃꯤ꯫ ꯍꯨꯔꯥꯟꯗꯨꯅ ꯅꯤꯁꯥ ꯆꯥꯅꯕ ꯄꯣꯠ ꯆꯩ ꯂꯩꯔꯛꯇꯕꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯤꯒꯤ ꯏꯃꯨꯡꯗ ꯀꯅꯥꯁꯨ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯆꯪꯂꯒ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕ ꯍꯧꯔꯛꯏ꯫ ꯃꯈꯣꯏ ꯍꯨꯔꯥꯟꯕ ꯑꯁꯤ ꯇꯤꯝ ꯁꯦꯝꯗꯨꯅ ꯍꯨꯔꯥꯟꯕꯅꯤꯅ ꯃꯤ ꯑꯅꯤ ꯑꯅꯤ ꯈꯥꯏꯗꯣꯛꯇꯨꯅ ꯃꯐꯝ ꯖꯒꯥ ꯈꯥꯏꯗꯣꯛꯇꯨꯅ ꯆꯠꯇꯨꯅ ꯍꯨꯔꯥꯟꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯍꯨꯔꯥꯟꯒꯅꯤ ꯍꯥꯏꯕꯒꯦ? ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ, ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯅꯍꯥꯟꯗꯒꯤ ꯍꯨꯔꯥꯟꯕ ꯌꯥꯎꯕ ꯑꯣꯏꯒꯦꯔꯥ, ꯍꯨꯔꯥꯟꯗꯕꯕꯨ ꯑꯣꯏꯒꯦꯔꯥ, ꯌꯨꯝ ꯑꯃꯗ ꯍꯨꯔꯥꯟꯕ ꯆꯪꯉꯝꯕ ꯅꯨꯄꯥ ꯑꯃꯈꯛ ꯐꯥꯈꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯈꯪꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯄꯣꯁ ꯈꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯌꯨꯝ ꯌꯨꯝꯗꯒꯤ ꯀꯧꯊꯣꯛꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯄꯣꯁ ꯈꯤꯡꯉꯛꯂꯕꯅꯤꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯃꯅ ꯑꯃꯨꯛ ꯐꯨ, ꯑꯃꯅ ꯑꯃꯨꯛ ꯐꯨ, ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛꯇꯪ ꯊꯥꯕꯗ ꯅꯨꯄꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯈꯔ ꯑꯃꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄꯤꯈꯤꯁꯤ ꯍꯥꯏꯔꯛꯏ, ꯈꯔ ꯑꯃꯅꯗꯤ ꯊꯥꯗꯣꯛꯀꯨꯝꯁꯤ, ꯐꯨꯁꯤ, ꯃꯇꯨꯡ ꯃꯅꯥꯎꯗ ꯂꯝꯗꯝꯅꯗꯅꯕ ꯃꯅꯝ ꯇꯠꯈꯩ ꯐꯨꯔꯒ ꯈꯪꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯆꯨꯔꯥꯟ ꯊꯥꯕ ꯍꯥꯏꯔꯤꯁꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯌꯥꯝꯅ ꯀꯤꯕꯒꯨꯝꯅ ꯈꯜꯂꯨꯏ, ꯑꯗꯨꯒ ꯏꯆꯝ ꯆꯝꯂꯕ ꯃꯈꯣꯏ ꯈꯔꯅ ꯇꯧꯔꯒ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯐꯨꯖꯤꯜꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯐꯨꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯕꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯁꯥꯎꯔꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯈꯨꯠꯅꯥꯡ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯇꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯈꯪ ꯃꯆꯥ ꯅꯍꯥꯔꯣꯟ ꯈꯔꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯆꯧꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯊꯣꯔꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯊꯈꯤꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯃꯨꯛ ꯂꯨꯞꯁꯤꯟ, ꯑꯃꯨꯛ ꯆꯤꯡꯈꯠꯂꯛꯇꯨꯅ ꯑꯃꯨꯛ ꯐꯨꯕ, ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯐꯨꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯊ꯭ꯋꯥꯏ ꯃꯥꯡꯈꯤ꯫ ꯁꯤꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯜꯂꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯇꯧꯕꯇꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯇꯧꯍꯩꯗꯕ, ꯇꯧꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤ ꯊꯣꯛꯂꯛꯇꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯄꯥꯔꯥ ꯆꯞ ꯆꯥꯅ ꯇꯝꯕꯤꯈꯤꯕꯅꯤ꯫
ꯃꯌꯥꯝ ꯄꯨꯟꯅ ꯍꯨꯔꯥꯟꯕ ꯆꯠꯃꯤꯟꯅꯔꯕꯁꯨ ꯃꯔꯥꯏꯕꯛ ꯊꯤꯌꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯈꯤꯕ ꯑꯗꯨꯅ ꯗꯁꯥ ꯑꯗꯨ ꯃꯉꯣꯟꯗ ꯇꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨꯗꯤ ꯍꯨꯔꯥꯟꯕ ꯑꯃꯗ ꯇꯧꯕꯗ ꯃꯇꯤꯛ ꯆꯞ ꯆꯥꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯀꯤꯍꯟꯕ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯇꯨꯡꯗꯁꯨ ꯌꯥꯏ ꯈꯪꯗꯨꯅ ꯂꯝꯗꯝꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗ ꯄꯥꯎ ꯄꯤꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯅꯕ ꯍꯥꯏꯈꯤ꯫ ꯃꯈꯣꯏꯁꯨ ꯃꯤ ꯈꯔ ꯌꯥꯝꯅ ꯂꯥꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯥ ꯑꯗꯨ ꯐꯨꯕꯗ ꯁꯤꯕ ꯑꯣꯏꯖꯔꯕꯁꯨ ꯀꯔꯤ ꯑꯃꯠꯇꯗꯤ ꯍꯥꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯈ꯭ꯔꯤꯕ ꯄꯨꯈꯤ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯄꯨꯈꯤ ꯑꯣꯏꯕꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯄꯨꯈꯤ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯃ ꯐꯨꯕꯗ ꯁꯤꯈꯤ ꯍꯥꯏꯕ ꯑꯗꯨ ꯐꯥꯎꯕ ꯀꯥꯎꯊꯣꯛꯅꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤ ꯈꯨꯜ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯧꯕꯨꯛ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯄꯥꯟ ꯅꯛꯅ ꯂꯩꯕ ꯑꯣꯏꯕꯅ ꯂꯧꯕꯨꯛꯇ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯄ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯍꯦꯛ ꯍꯦꯛ ꯊꯦꯡꯅꯕ ꯍꯧꯔꯛꯏ꯫ ꯂꯧꯕꯨꯛꯇ ꯆꯠꯄ ꯋꯥꯀꯤꯡ ꯆꯦꯟꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯈꯔ ꯑꯗꯨꯝ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯆꯠꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯈꯣꯏꯅ ꯅꯍꯥꯟꯈꯩ ꯋꯥꯀꯤꯡ ꯆꯠꯄ ꯃꯇꯝꯗ ꯊꯦꯡꯅꯕ ꯃꯤꯁꯨ ꯃꯥꯟꯗꯦ꯫ ꯑꯗꯨꯒ ꯑꯁꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯃꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯀꯤꯡ ꯆꯦꯜꯂꯤꯕ ꯑꯃꯗꯤ ꯂꯧꯕꯨꯛꯀꯨꯝꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯅꯪꯁꯨ ꯊꯦꯡꯅꯕ꯭ꯔꯥ, ꯅꯪꯁꯨ ꯊꯦꯡꯅꯕ ꯌꯥꯎꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯪꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯁꯦꯟꯁꯨ ꯑꯧ ꯑꯩꯁꯨ ꯊꯦꯡꯅꯩꯌꯦ, ꯑꯩꯁꯨ ꯅꯍꯥꯟ ꯅꯣꯡꯃ ꯊꯦꯡꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯃꯁꯦꯟ ꯑꯗꯨ ꯆꯞ ꯃꯥꯟꯅꯗꯨꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯊꯣꯛꯂꯛꯇꯨꯅ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯥꯟꯅ ꯋꯥꯀꯤꯡ ꯆꯦꯜꯂꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯈꯔ ꯉꯟꯈꯠꯇꯨꯅ ꯊꯣꯛꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨ ꯀꯔꯣꯝꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯅꯨꯄꯥ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯐꯝꯕ ꯎꯔꯝꯗꯦ꯫ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏ ꯂꯨꯝꯗꯨꯅ ꯌꯦꯡꯉꯦ ꯍꯥꯏꯕ ꯈꯪꯂꯕꯔꯥ ꯀꯔꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯔꯣꯏꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯂꯤ꯫ ꯅꯣꯡꯁꯨ ꯉꯥꯟꯒꯗꯕ ꯈꯔ ꯋꯥꯠꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯍꯧꯒꯠꯅꯗ꯭ꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯨꯛ ꯉꯟꯅ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯁꯤꯗ ꯏꯔꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯈꯣꯏꯅ ꯄꯨꯈ꯭ꯔꯤ ꯃꯅꯥꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯁꯨ ꯑꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ, ꯀꯩꯅꯣꯝꯗꯤ ꯁꯣꯏꯗꯅ ꯇꯧꯔꯦ, ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯄꯣꯠ ꯅꯠꯇꯦ, ꯂꯩꯀꯥꯏ ꯃꯌꯥꯝ ꯇꯥꯟꯅꯗꯕ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯅꯨꯄꯥ ꯑꯃ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯛꯄꯗꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯀꯤꯗꯨꯅ ꯍꯧꯊꯥꯅ ꯆꯦꯜꯂꯛꯏ꯫ ꯋꯥꯀꯤꯡ ꯆꯠꯄꯗ ꯊꯦꯡꯅꯔꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯀꯌꯥꯗ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨꯕꯨ ꯈꯪꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯃꯛꯅ ꯍꯦꯛ ꯊꯦꯡꯅꯕ ꯍꯥꯏꯕꯗꯨꯗꯤ ꯅꯠꯇꯕꯅꯤꯅ ꯊꯥꯖꯕ ꯀꯌꯥ ꯑꯃ ꯑꯗꯨꯒ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯕꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯕꯗꯨꯅ ꯃꯈꯣꯏꯁꯨ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯑꯇꯇꯥꯏ ꯑꯣꯏꯅ ꯇꯧꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯊꯛꯇ ꯅꯨꯄꯥ ꯑꯃ ꯄꯨꯈ꯭ꯔꯤꯗ ꯐꯨꯗꯨꯅ ꯁꯤꯈꯤ ꯍꯥꯏꯕ ꯑꯗꯨ ꯃꯈꯣꯏꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯅ ꯑꯗꯨꯃꯛ ꯀꯥꯎꯈꯤ꯫ ꯍꯥꯟꯅꯗꯤ ꯆꯨꯔꯥꯟ ꯊꯥꯕ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯅꯥ ꯑꯃꯠꯇ ꯊꯣꯛꯄ ꯇꯧꯔꯝꯗꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯃꯝ ꯑꯊꯦꯡꯗ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯀꯔꯤ ꯑꯃꯠꯇ ꯑꯀꯥꯏꯕ ꯄꯤꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯈꯔ ꯂꯩꯈꯤ꯫
ꯃꯤ ꯑꯃꯅ ꯍꯥꯏꯔꯛꯄ ꯋꯥ ꯍꯥꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯈꯟꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯀꯤꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯁꯥꯗ ꯊꯦꯡꯅꯗ꯭ꯔꯤꯕꯅꯤꯅ ꯍꯦꯛ ꯊꯥꯖꯕ ꯍꯥꯏꯕꯗꯨꯗꯤ ꯈꯔ ꯋꯥꯠꯄꯖꯥꯠꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅꯕꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯕ ꯍꯦꯛ ꯎꯔꯕꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯇꯥꯗꯨꯅ ꯁꯤꯔꯤꯕ ꯃꯤ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈꯠꯂꯛꯏ꯫ ꯃꯃꯥꯡꯊꯛꯇ ꯋꯥꯀꯤꯡ ꯆꯦꯟꯕ ꯅꯨꯄꯥ ꯈꯔꯅ ꯊꯦꯡꯅꯩ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯊꯥꯖꯈꯤꯗꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯆꯨꯝꯂꯛꯂꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯁꯨ ꯌꯥꯎꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯤ ꯁꯤꯕ ꯑꯁꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯅꯣꯡꯃꯁꯨ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯈꯨꯜ ꯑꯔꯥꯞꯄ ꯑꯃꯗ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯏꯔꯨꯖꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗꯒꯤ ꯃꯈꯣꯏꯁꯨ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯗꯨꯅ "ꯚꯥꯏ, ꯉꯥꯏꯈꯣ, ꯊꯥꯕꯜ ꯆꯣꯡꯂꯨꯕꯒꯤ ꯈꯣꯡꯈꯨꯠꯀꯥꯁꯦ ꯑꯝꯇ ꯍꯥꯝꯗꯣꯛꯈꯤꯁꯤ, ꯄꯨꯈ꯭ꯔꯤꯁꯤꯗ ꯃꯤꯁꯨ ꯂꯨꯖꯔꯤ, ꯑꯁꯨꯛ ꯊꯦꯡꯂꯕꯁꯤꯗ ꯃꯊꯟꯈꯛꯇ ꯂꯨꯖꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯂꯥꯛꯑꯣ ꯚꯥꯏ, ꯃꯤꯁꯨ ꯂꯩꯕꯅꯤꯅ ꯈꯣꯡꯈꯨꯠꯇꯨꯝ ꯆꯥꯝꯊꯣꯛꯑꯒ ꯃꯥꯏ ꯃꯤꯠꯀꯥꯁꯦ ꯅꯥꯟꯅ ꯇꯥꯊꯣꯛꯑꯒ ꯑꯝꯇ ꯆꯪꯈꯤꯁꯦ, ꯐ꯭ꯔꯦꯁ ꯑꯝꯇ ꯑꯣꯏꯊꯣꯛꯈꯤꯁꯦ" ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯉꯁꯥꯏ ꯏꯔꯨꯖꯕ ꯎꯈ꯭ꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯆꯜꯂꯤꯕ ꯑꯁꯇꯔ ꯑꯗꯨꯗꯁꯨ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯠꯇ ꯐꯥꯎꯕ ꯆꯣꯠꯂꯝꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯁꯨ "ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ" ꯍꯥꯏꯗꯨꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯐ꯭ꯂꯥꯛꯁ ꯑꯗꯨ ꯊꯥꯟꯗꯨꯅ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯎꯗ꯭ꯔꯕꯗꯨꯗ ꯃꯈꯣꯏꯁꯨ "ꯁꯤꯗꯤ ꯀꯩꯅꯣꯝꯅꯤ ꯚꯥꯏ, ꯆꯦꯜꯍꯧꯔꯁꯤ" ꯍꯥꯏꯗꯨꯅ ꯀꯟꯅ ꯆꯦꯟꯕ ꯍꯧꯔꯛꯏ꯫ ꯃꯅꯤꯡ ꯏꯊꯪ ꯊꯪꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯥꯗꯨꯅ ꯂꯩꯈꯤ꯫ ꯃꯅꯤꯡ ꯊꯪꯍꯧꯔꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯕꯁꯨ ꯃꯈꯣꯏꯗꯤ ꯅꯤꯡꯍꯟꯗꯨꯅ ꯌꯦꯡꯕꯗꯤ ꯂꯥꯏꯔꯗꯅ "ꯑꯩ ꯍꯤꯡꯂꯕꯗꯤ" ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯈꯟꯗꯨꯅ ꯆꯦꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯍꯧꯔꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨ ꯐꯥꯎꯕ ꯎꯔꯝꯗꯦ꯫ ꯃꯈꯣꯏꯗꯤ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯦꯜꯂꯛꯂꯤꯕꯣꯏ ꯅꯤꯡꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯈꯔ ꯂꯥꯞꯅ ꯊꯧꯗꯣꯔꯛꯂꯕ ꯃꯇꯨꯡꯗ "ꯚꯥꯏ ꯌꯧꯔꯛꯇ꯭ꯔꯤꯅꯦ"꯫ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯗꯨ ꯈꯔ ꯁꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ꯫ ꯃꯈꯣꯏꯁꯨ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ, ꯋꯥꯡꯇ꯭ꯔꯤꯡ ꯋꯥꯡꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯎꯈꯤ꯫ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯃꯃꯥꯟꯅꯕ ꯑꯗꯨ ꯀꯟꯅꯤꯡꯂꯕꯁꯨ ꯀꯤꯕꯅ ꯆꯪꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯃꯥꯟꯅꯕ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯨꯕꯒꯤ ꯆꯩꯅꯥꯈꯣꯟ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯂꯥꯎꯔꯛꯄ ꯃꯈꯣꯜ ꯑꯗꯨ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯃꯃꯥꯟꯅꯕ ꯑꯗꯨꯅ "ꯚꯥꯏ, ꯑꯩ ꯑꯝꯇ ꯀꯟꯕꯤꯌꯨ ꯚꯥꯏ, ꯑꯩ ꯌꯥꯝ ꯅꯥꯔꯦ, ꯑꯩ ꯌꯥꯝ ꯅꯥꯏꯌꯦ" ꯑꯁꯨꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯀꯅꯥꯅ ꯐꯥꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ, ꯇꯧꯕꯇꯕꯨ ꯈꯔ ꯂꯥꯞꯊꯣꯛꯅ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯩ ꯍꯥꯏꯕ ꯑꯁꯤꯗꯤ ꯎꯔꯤ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨꯕꯨ ꯍꯧꯗꯣꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨ ꯈꯔ ꯀꯥꯟꯅꯈꯤꯕꯅ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯀꯟꯕ ꯉꯝꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯏꯍꯤꯡ ꯅꯥꯍꯤꯡꯁꯥꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯈꯤ꯫ ꯂꯩꯔꯝꯂꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗꯗꯤ ꯈꯪꯂꯦ, ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯃꯥꯡꯊꯛꯇ ꯅꯨꯄꯥ ꯑꯃ ꯐꯨꯕꯗꯒꯤ ꯁꯤꯈꯤꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯃꯟ ꯈꯨꯝꯂꯛꯄ ꯍꯧꯔꯕꯅꯤ ꯍꯥꯏꯕ ꯑꯗꯨ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯁꯤꯖꯤꯟꯅꯔꯝꯗꯦ ꯑꯃꯗꯤ ꯑꯃꯝ ꯑꯊꯦꯡ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯅꯁꯨ
ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯃꯄꯥ ꯑꯗꯨꯕꯨ ꯂꯥꯟꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯖꯔꯕꯁꯨ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯇꯝꯅꯕꯗꯤ ꯂꯦꯞꯇ꯭ꯔꯤ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯏꯔꯣꯏꯕꯒꯤ ꯃꯈꯣꯜꯁꯨ ꯂꯦꯞꯇꯅ ꯇꯥꯕ ꯍꯧꯔꯛꯏ꯫ ꯑꯃꯗꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯃꯤ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯟꯗꯛꯇꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯀꯤꯕꯅ ꯈꯝ ꯊꯦꯡꯂꯦ꯫ ꯃꯈꯣꯏꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯋꯥꯇꯥꯅꯔꯝꯂꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗꯗꯤ ꯑꯁꯨꯝꯅ ꯇꯥꯔꯦ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯀꯪꯅ ꯂꯣꯏꯅ ꯆꯤꯠꯇꯣꯛꯂꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯕꯨ ꯅꯧꯅ ꯑꯃꯨꯛ ꯀꯣꯠꯊꯣꯛꯇꯨꯅ ꯑꯅꯧꯕ ꯏꯁꯤꯡ ꯍꯥꯞꯂꯒ ꯂꯨꯍꯣꯡꯊꯣꯛꯂꯒ ꯑꯅꯧꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯁꯦꯝꯒꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯏꯁꯤꯡ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨ ꯃꯌꯥꯝ ꯆꯞ ꯃꯥꯟꯅꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯕꯨ ꯏꯁꯤꯡ ꯁꯤꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯂꯦꯞꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯍꯥꯟꯅꯒꯤ ꯂꯩꯔꯝꯂꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯃꯑꯣꯡ ꯑꯃꯗ ꯁꯦꯝꯗꯣꯛꯇꯨꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯧꯗꯨꯅ ꯑꯖꯥ ꯄꯨꯖꯥ ꯇꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡꯊꯣꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯐꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯇꯥꯕꯤꯅꯕ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫